pau apunbana pangalni aikhoigi haibasida People's Convention pangthokre amadi ain kaina sangsilakliba mitop singna lamdam sigi yellow misingda kiningai oiba phibam ama yaurokle haina Indigenous Peoples Forum Manipur na fogdokle Kurumjari Istv Paumiyang Tabirba Simutaram Nukchari Hausi Pau Sandok Nupijari World Maitai Organization WMO gi Mari Suba Foundation Day Pangthokpaga loinana apunbana pangalni aikhoigi haibasida People's Convention amasu pangthokre Yellow Furup Maitai Sing Tangdu Leitadraba Phibam masida amata oina punsinduna akanba pangal ama sagat minaduna thengnariba khudong chadaba sing asi kokhanba ngamgani haina WMO gi President Arambam Nunglen Luwang phongdokre Govindaji Temple ki manakta laiba Castle Hotel da pangtok patharo maduda College of Food Technology CAU Imphal Gidin NC Ibuyaima MU Manipuri Department ki Assistant Professor Dr. Naurem Sanatomba Fox ki Acting President Buyamayum Yaima Saha WMO ki Chief Advisor Brahmachari Mayum Biki WMO ki President Arambam Nunglen Luwang na saruk yakhe Thaurangamari lainana WMO ki President Arambam Nunglen Luwang na ngasi India lengakna lamdam asigi miyambu usittaba karisu leitaba dauna tawriba asi aikhoina lupa ahum piba chengda mipan tangduna leiriba makai asiguma mieng asi yengkigani maramaduna ipaipu signap mipan tangdana lau singugi lamda sangsilamba thabak sing ngasigi mirol aikhoina tung induna suba nomba kanba mathautai masida aikhoigi luchingba sing asina ngasi phawba asigumba lau singugi lam asida mieng changdabana ithai lokhong semdabana chahi chuppa isang sangduna leigadaba lawbuki lamhang sing asi ngasidi chahi amada law amukhak uba loiraga hangduna leiri nong marang kaina tariba lamdam asida ising yokhatuna thamba ngamdribasi aikhoigi asoibani amaromda aikhoigi puwari sing asi ningthina khangananaba school singda chatuna lemna takpi bagi thabak paikhatnaba thaurang tawri aikhoi isane isabu masak khanglaktabana imalaibak nungsibagi chang walakle maram aduna WMO na lup khudingmak ka chatminaduna apunbagi pangal sagat minabada saruk yagani amadi WMO na mioi ama lup amada yawi haiduna WMO da yawba yade haibasu leite maram aduna punna apunbagi pangal sagat pada WMO na ekhoisu lup amani haina leithokpa leiroi haike The World Maitai Organization sina focus tawri ba koina udiba wakhalon se koina changsin sei udiba thongthang se kari haira kanda asagi semilon si sengat pasi yam thautai na haininge ko karma fiom da leiri bhara sakana pi bal pau khum khai bi seng ho kyam sa ri hai pom lai madu sa ga hinge ba si mo koina khange ba koise mo koina ko moina ye bo da koise kyam yam sothana lai koise ka ngam toli hai ba si masida su sita bane akoina isa gi resource leiri bal lam da masida akoina hotna ra kanda semilon je sengat la kanda kamani sengat kani hai ma tam da masida masigi leiri na harol sing si suningba mumingba tomna changsil la kanda akon isani sabu cultivation gi lamda subrom da changsin da bane akoi resource sana bu na tana hausa la ni pi ga akoi resource da ni yami agriculture khatna akoi manipur sina phiri ya agriculture na tana akoi di tourism gi lairi na tra akoi gi lairi ba tapaki lamdi da sigi dabuk chida sang ba labu odan da ga happy ba adu da na akoi livestock ki tongan tongan mem lairi na ko akoi da pambasi WM na pambasi o yekna ba thom pam akoi look si World Maitai Organization si kana go look amata ko yekna roi musina da lai roi pam da khudi mak manipur lai ba look khudi mak sia akoi gi amata ni akoi gi ne ham da koi mana khanjai ba koi adu bo khara do changsen ninge ram sa mane look ajidi mi na semani political party me amma Manipur si lai re akoi masen hunna ba da fugai na ba da ujile ba kai ri sine si kai gi no sa mane ba political party khudi ba Manipur kangi pak si kan gen thol pa ne ba kan gen tholai mo ne sta hunna lai ga le ba su si kai re ba asi solution propagam graba si sem akoina look sine World Maitai Organization se madu wakhalun khallaga di akoi look su kai ga ni Manipur kam su ngoi kai ngamoi ba maroina koi maitai sing maitai moina koi awa ba se saruk ani ngati koi sakotna ba koda mini sai ta ga di lak piu khudi mak si World Maitai Organization hai ba sia akoi khudi mak ki ne ba Ain kaina jangsilakliba mitop singna lamdam sigi yellow mi singda kiningai oiba phibam ama yaurokle haina Indigenous Peoples Forum Manipur na phongdokle ngarang New Delhi gi Press Club of India da pangthokiba pawgi mifam amada forum asigi president asang kasarna Manipur gi chingi district kharada 1969 dagi 2001 fawbada mahuk saga manada ba mawongda khul masing hengalakhiba Manipur na India da tinkraba matungda haukiba chahi kuntra rom asida mising chada kuntra gi mathakta hengatuna lakle Missing mawong chadana hengalakliba asi yellow mi natabana Kundaba district maru oina Kangpokpi amasung Churasanpur da anoba khul kaya hengalakhi
thong asi yelomi miyam gi oinadi yamna kiningai oiba masak amani Manipur da missing hengalakpagi achouba hongba ama uriba asi chumnagi masing hengalakpani haina lobu yaroi masi geopolitical amasung security ga mari leinei Manipur da mahusa ga manadaba mawong da missing hengalaktuna lamdam masigi kangluk amadi mahusa gi saktam da thong manadaba thoktuna lamdam masida hanadagi leijarakpa yelomi mutkhiba yabagi phibam oirakliba asi lengakna yengsinu matam oire haike. I represent the state of Manipur, which has been flooded by illegal immigrants from across the borders of India. Very soon, the state of Manipur will become another Tripura, which the indigenous tribals are outnumbered by outsiders. If corrective and preventable measures are not put in place, so it is the same voice of the native people of Manipur to implement NRC in the near future. A grave threat has arisen to the indigenous population of Manipur from a wave of illegal immigrants. Illegal immigrants from Myanmar and Bangladesh frequently enter Manipur via porous borders using National Highway number 2 and 37. The use of fake documents to facilitate entry has become a common and easy practice. The impact of this migration is particularly evident in areas like Jiribam districts, Kampopi districts, Tengnopal districts, and so on, where the population surged by 80.22% between 1951 and 2011. By 2011, highlighting the demographic shift. Thawal district ki oina district asida paikhatliba tongan ba sakut thorangi thabak sing ngasi Deputy Commissioner Thawal Ahantem Subasna koina satuna yengsinkhre Department kayagi representative singa loina duna chatkhiba DC Thawal gi field visit aduna district asigi lilong lesangthem amadi khangabokna chingba mafam singi RDPR gi makhada paikhatpa Narega scheme gi work site sing MLA LADS ki program sing Planning Department ki makhada paikhatliba program sing PICD gi makhada paikhatliba Jal Jeevan Mission amasung PWD gi makhada paikhatliba lambi thong sembagi program yauna punna mafam kun hena koina satuna yengsinke khongjara duga mari lenana DC Antem Supasna ngasigi visit asidagi fanglakpa finding punamak Manipur lengaki nauna puthokliba apps visit tracker da khudak ta thagat pa hore Maramasina district asida development activities sing paikhatliba department sing amadi contract lauriba pumnamakna piriba matamgi manungda suriba thabak sing adu loishinanaba honabiu amadi program adugi kanaba adu miyamda athubada phanganaba honabiu karigumba thabak sudaba amadi suramdabana chingba yaurabadi maduga report adu DC office da leiriba district level officer singi office da natraga DC masada haktengnana complaint tobirau madugi lokapram thokpa action adu soidana lokatkani haike RDPR की मखादा पाइखटपा अखोगी नरेगा की स्कीम की वर्क साइट मयाम अमा विजिट तौबा अदगी अखोगी प्लानिंग डिपार्टमेंट की मखादा पाइखलिबा सची अदगी DRDA की मखादा पाइखलिबा MLA लेट्स की प्रोग्राम सिंग अदगी या मरुएना PICD की मखादा पाइखलिबा जल जीवन मिशन मसुंग PWD की मखादा पाइखलिबा अखोगी लंबी थोंग सेंबगी अखोई मफम कुनमुक हेना अखोई ngasi विजिट तौजरगा अखोई इंस्पेक्शन तौजरुई मसिदा फंगकपा फाइंडिंग सिंगसु अखोगी मणिपुर गवर्नमेंट की अनौबा अखोगी एफ ओइना पुथोकपिराइबा अखोगी विजिट ट्रैकर अखोइना विजिट तौसिगी अखोइना अपलोड तौजरगा मदुदा फंगकपा फाइंडिंग सिंगसु अखोई थाबा हौजरे अदुना आइना मसिदा डिस्ट्रिक्ट सिदा डेवलपमेंट एक्टिविटीज पाइखत पिरिबा डिपार्टमेंट सिंग अमसुंग मसिगी कॉन्ट्रैक्ट लौबिरिबा इचिनिनाउ सिंगदा अपील तौज निंगबसे अखोइना पिरिबा मतम अमसुंग मफमदुदा मतम चाना थबकसि लोइसलगा प्रजा सिंगदा कानबा फंगहनबा अखोइ पुन्ना होनमिनसि हाइदुना अपील तौजगे अदुगा करिगुंबा थबक सुदबा खोटपगी रिपोर्ट लरगदी डिप्यूटी कमिश्नर की ऑफिस ता अखोइगी डिस्ट्रिक्ट लेवल ऑफिसर सिंग के थ्रू द नत्रसु डायरेक्ट अखोइदा कंप्लेन थाबिरो हाइदुना आई अपील तौजगे कंप्लेन लागदी अखोइ मदुगी चपचाबा अखोइ एक्शन लौनबा अखोइ सुंगसोइ सोइदना तौजगनी हाइदुना मुक्कान हाइजगे Manipuri drama gi chahi chama suba kumonga mari leinana critic forum Manipur na senduna numit nini chupna sathagadaba seminar Manipur gi puwaribu sagonana putharakpada performance ki thodang ngasi ke sampati laiba DIPR gi auditorium da hudokre
ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯏꯝꯐꯥꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯣꯡꯖꯝ ꯖꯣꯏꯆꯟꯗ꯭ꯔ ꯑꯃꯗꯤ ꯀ꯭ꯔꯤꯇꯤꯛ ꯐꯣꯔꯝ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜꯒꯤ ꯗꯣꯛꯇꯔ ꯅꯣꯡꯊꯣꯝꯕꯝ ꯄ꯭ꯔꯦꯝꯆꯥꯅ ꯆꯤꯡꯕꯅ ꯊꯧꯔꯝ ꯃꯄꯨꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ngasi seminar hawdokpa aduga mari leinana Manipur Sahitya Parisat Imphal gi President Longjam Joychandrana Manipur gi ahanba theater performance ta Narsing Awangamba drama asidagi lauraga theater gi chahi chama surakpagi kumon asida pangthokliba seminar asi chamchama seminar nate seminar asida Manipur gi puwari amadi nat chanabi singa mari leinaba hiram kayada hena miyeng thamduna pangthokadaba asina Manipur gi anoba khunai ama semgatpada puwari amadi nat chanabina lauriba thodang sing hena mayak sengalagani Puwari amadi nat ki sana lonchat asi tatna thanaba yadraba mari amalairi Manipur gi nat amadi sana lonchat sing asi India gi atai state singdagi top topi makhoi gi oina di state ta khakta hingduna leiba nat chanabini Manipur gi nat amadi chanabi sing asidi aikhoi gi hingbagi punsiga sagona duna laikhraba amani maramaduna aikhoi gi punsirol na nat amadi chatna lonchat singdagi na thaiduna chatpa yaroi Manipuri khunaina mangrom da changshin bada Hinduism laktringai amadi laklaba matung da lairiba aikhoi gi nat amadi chanabi sing asisu nainadaba yaroi haike society sidagi inspiration lawjari bani society ki mi kunai sigi mi singi participation ekhoi appreciate tawjari bani ekhoi ki culture kunai sine appreciate tawjari bani yokhat piri bani aduna kunai ki magi punsiro sidagi Manipuri culture ki masuk chete mudasu koi handoga ekhoi satti masi ekhoi khudi mutta ekhoi yengbi be jagoi sei da khande toman da narrative arts da khande drama da khande lai ba ki cultural aspects in the cultural element me amse kunai ki kere ko de so be lo ke ma aduna ekhoi ki itihas na madam ki wele ba itihas ki changing phenomenon lai de ma amse asina masida so ko impact am pire aduga ekhoi ki cultural elements sina so cultural performance sina so amuk history da tawba Manipuri kunai Manipuri puari da Manipuri history da achogo impact am pire ha ekoi jati sigi magi khongchal se masi ekoi mangrom da ekoi chamsel ei bani masigi aspect se yum boi raga ai seminar se ai local pair panena ai khanje Andro khul manung da kihan khanganduna puba thangbangam loidaba senkhai thungkhai tauba nampuda selkhai ba miyambu maram chadana wahanba yaningdam phongdok tuna ngasi andro da miyamna wakari fam chatakre Andro Panamloshang All Andro Mairapai Association Mairapai Apunbalup Andro Municipal Council All Andro Government Employees Association the Eastern Scheduled Caste Student Union Andro Amadi All Andro Youth Clubs Association na puna sinduna chatakiba wakari famaduda miyam da kian khanganduna senkhai tawba lepiu stop extortion at Andro makal khudingmaki demand tawiganu nampu da sel khaibagi hainabi thadu school singda demand tawba yaroi we reject unreasonable demands hyperpleka sing sijinabaga loinana kholaw sing su lauke wakat khongjang adu da saruk yakiba sing yauna andro khulgi khulak pa sagol sem chandrana Manipur da thogli bai irang asida mathau taba angamba mateng sing khul asidagi pangduna lakle adubu kai henba senkhai tawrakpagi thong ama chatharakpa asi kudak lepiu masina leita lairaba lana sina sokaliba miyoi singda chauna awaba saitheng ama pire Lala sina sokandaba miyoi leitrabani khangba ngambagi pangalgi wangmada puba thangba ngamloidaba senkhai thumkhai tawrakpa asi henjilaklagadi miyamda chauna saitheng nanglagani maduna nungai taba kaya thogalakpa yai haiki Mamaya bai singa tawba yaba club singa tawba yaba khungi mai ki tawba yaba adigi government employee association ki tagi yaba mayam si akoina khaikat naraka adigi ngamjaba khara adumak akoi tawbra haibi wafamde akoi thamjai tarabu su alamda suyai adubo puwa thangba ngamoidabuda tawra gade koi nasi Imamaya bai sing school gi adigi leibiriba mayam sigi asigida lakwa kare gade ede apna sen ngata musina da bagi wakhal lama soidena lakadi mabuso apoi tawajoginde aduna taruna object miyoi kharata puga thamana moidoba bolum khara thambirisi adhuma matamda agakyo Sasing terusing abamba
ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯍꯥꯏꯗꯤ ꯈꯨꯜ ꯑꯁꯤꯅ ꯉꯝꯖꯕ ꯈꯔ ꯍꯥꯏꯕꯗꯤ ꯆꯦꯡꯗꯒꯤ ꯊꯨꯝꯗꯒꯤ ꯊꯥꯎꯗꯒꯤ ꯑꯣꯏꯔꯒꯁꯨ ꯃꯗꯨꯗ ꯑꯄꯦꯟꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯟꯗ꯭ꯔꯣ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏꯖꯅꯤꯡꯏ Mayra Paibi Apunba Loop Androgi President Yumkhaibam Lerangtona Lana Sinamara Moiraga Miam Awaba Kayama Naduna Ladybani Adubu Androgi Miamna Lebaki Hona River Singi Angama Mateng Amadi Sana Taknaba Sing Mateng Panglagalakli Makogi Awaba Tarakumatam that Leptuna Laklibani Adubu Handak Androda Tongan Tongan Balup Kayana Puba Tangmangam Loidabas and Kai Tumkai Kaya Torokpa Ashina Miam the Awaba Polum Hapkale Mahiroi Masing Yamdana School Tauribasing Amadi Hingnabagi Land from that Tabak Shuri Bakayada Senkai Torokpasi Miangi Awaba Si Yenglaga Lepiu Amadi Handopiu Haike Androda Hausi Puba Tangwanga Moidaba Potlum Haidi Sengi Timanda Wiriba Isasing Hongpang Kitang Handopiu Imana Nolomna Haizeri Loina Loina Isasing Mahaitam Biriba Androgi Akoiva the Labor School Sinda Uba Tangbanga Moidova, Schoolga Sanadaba, Monda, Sengi Timanda Biba Isasingsu, Loinana, Androgi, Development, Sakana Nazariba, Tabak Suzariba, Singdasu, Sengi Timanda Biba, Unamoxi, Punsin Zaraga, Nasiki Wakat Mifamsida, Mama Moina, Androgi, Hairiba, Tabak Subhamasi, Mapamsingida, Tauriba, Sumaina, Schoolda, Wasasingda, Sigumati Manda Biriba, Isasing, Haizariba, Zitabi Ragadi, Isasing, Hairiba Komba Masidaki, Andropazamiam, Bunusibiduna, Hairiba Komba Masikitan, Hadopi, Isasing, Pamda, Mama, Viana, Istv Tonga, Haizari. Ngarang nung tilpung ohumlom taba matamda Kangpupi District ki Kaithelman Bay Military Colony mapada alu puba truck ama accident thokpadagi makhutek tuna Jenims ki Trauma Center dat ayang tuna leiriba Moirang Sribo Lekai dagi driver Hemam Prem Cheikunthramari apokpa Hemam Inong Chada Manipur Drivers Association MDA ki Maikai dagi layeng bada mateng oinaba sel gi mateng pangkhre Mateng pangba aduda MDA gi President Saikhom Babudon Assistant Secretary Khundongwam Sangit Charan amadi Association gi thaupuba kyana saruk yake Association na layeng bada mateng oina ba sel gi mateng pangbirak pabu imung manung gi maikei dagi su thamoi segna thagat pa phungdorakle ngasi gi mateng pangba duga mari leinana MDA gi President Saikhom Babudona driver signa awa na tarak matamda association na mateng pangna bagi damak sekmai amadi Kaithelman bi da hangliba office ani asida driver signa angama mateng khara piramba aduna ngasi gi mateng pangba asi ngambani asida sunatana leikidraba driver singi macha masu sing lairik laisu tamba yauna yum kai gi phibam chadraba sing Semin Sajinduna Lakle, Adubu driver Singna donation Kara Piramba, Mateng, Pangbiramba Adu, Segmai Amadi Kaithelman Bidal Laiba office Adu Tingdin Kibadagi, Association Asina driver Singna Awa Anatar Komatamda, Mateng Pangbak Ngam the Bagi Pibam the Lady, Langagna Tumatamda office Singasi Hangba Yahanbiu, MDNA Ngasi Fauba Chahini Fugi Matakta, driver Singi Mateng Pangduna Lakle, driver Sing Yaudrabadi Iramdam Asigi Miamna Hing Bada Awab Oigani Haibasi, Kalaga Ngasi Fauba, driver Singi Mateng Pangduna Lakpani Haike. Driver no huduamaba angangsing satra satricingsi aikoina mateng makha pangdaba matamda yamna wana thoe aduna hojik thingjalliba geta driver singna nungsidana aikoida piramba donation khara khara tawbirambase masi thingjanbase masi lauthok hanjaningi aikoi Manipur Driver Association na tawrisi aikoi lana gi nate driver mayam gi damakta unujarakpani government na khangbirerga aikoi bu khitang regard tawhunjaningi aikoina tawrisi chumnagi sida aso apan jahata lairibse masi khakta nate driver haiba kanglup sida jat bijat naidana arapagi oiro anakpagi oiro aikoi mateng pangnana hone ana sumaina khudong chadaba mayam mama driver association na mayongnari adu masimatangdi Manipur sarkar gi maigaida haijeningi gate hangwa thingjallibsimdangdi lauthokpiyu haibasi haijeningi UNACO School Chairman Club 2025-26 na sinduna UNACO School singi oiba Chairman Club ki induction ceremony ki thoram khongmanda leiba UNACO College Multipurpose Hall pangthokre Taram Maduda Education ki Joint Director Dr. H. Nglen Khomba Mitei amasung UNACO School ki Chairman N. Iravantana President Member singona saruk yakibaga loinana UNACO School ki Chairman Club 2025-26 ki Member Special Invitee Mahiroi amasung miyoi kyana saruk yake Taram Madugi manung channa Chairman Club ki Mark Wang na phangba Member Students singda chamakudol sing piduna punging thawat ki Taram Maduga mari leinana UNACO School ki Chairman N. Iravantana School asigi mahiroi kaya na lebaka sigi Singthaningai oiba thabak thoramda saruk yaba ngamlakpada nungaiba phongdokpaga loinana punsida mai paki hairabadi awaba kaya khangba mathau tai
miyoiba amagi nungaibadagi thoraklaga awabasing khangduna thabak tawrabadi mai pakani masi maru oina mairoi singna khangjinba mathau tai haike. When a student is success, 40% of the credit should go to the student and another 30% of the credit should go to the parents, and we will take only 30% of the credit for a school. Because 3 of us are different. With this, the same teaching methodology, teaching style on the level of teaching to all students. But all students cannot be in the topper, and every student cannot be in the chairman's class. Only less than 3% of the students in the chairman's class. That means even with our effort, energy, dedication, everything is same to the entire student. Very few students are coming at this success at this level. That means their contribution in their credit is much higher than our contribution. And also the parents, without parents' dedication, commitment, and the passion for bringing the good student or good children, it is not possible to stay here as a member of the sharing group. So it is the overall collective effort of the students, parents, and the school. So I want to highlight this, and thank you so much, parents, for your time and for your belief in our school. Hauzik Manipuri Kunaida Nomonomagi Mama Mapa Oza Guru Amasung Mahiroi Singi Marakta Taxi Khasi Mangtharak Pagum Torokliba Asidagi Karada Oirabasu Kanaba Amasung Lairik Haibaga Loinana Laishu Su Kangnaba Pandamda North Eastern English School Moirang Kampuna Sinduna Mahiroi Singna Mama Mapa Amasung Oza Singbu Kurum Jabagi Tauram School Asida Pangtokre Tharamaduda North Eastern English School Gi Oza Mahiroi School Management Committee Gi Mioi Amasung Mama Mapa Singna Sarukya Ke Tharamadugi Manung Channa School Asigi Mahiroi Singna Mama Mapa Singi Makhong Chamduna Amasung Kurumduna Ikai Kumnaba Utkibaga Loinana Mama Mapa Signasu Macha Masu Mahiroi Singbu Afaba Mi Oinaba Yaifa Thogjal PK Tharamaduga Mari Lainana North Eastern English School Moirang Kampugi Vice Principal Jingkha Mayum Devanandana Punsida Mai Pakpa Myoy Ama Oiba Haibasi Ipa Ima Amasung Oza Guru Singbu Masak Khangdana Kaidonungda Oiroi School Asina Mahiroi Singda Matamga Chanaba Education Pibagi Matakta Taxi Khasi Leiba Hauna Lonjat Khangba Myoy Amamang Oinaba Pandamda Anirak Suba Oina Thoramasi Pangtokpani Afaba Mahiroi Leiraba Matamdata Afaba Kunai Ama Leigani Haike Hauji Kunai Sida Mama Mapa Oibasing Amadi Masamasu Sing Anigi Marakta Muksin Memory Walakpa Taxi Kasi Amadi Taulam Bargi Maike Dasu Asuki Mayang Tarapun Uropa Sida School Asina Sinza Langzaraga Mairoi Singbu Tungi Zatigi Apaba Yumi Mapurok Nabogi Maikeron the Pusanabagi Damakta Equina Imaipa Ebasingbu Kurum Zabagi Nominasi Pangtok Sabani Nominasina Lakwa Sida Tungi Zatigi Yumbi Rokadaba Mairoi Sing Sigi Tamui Nungda Imaipa Hibasi Mina Uva Asing Isorni Haina Tamu Nungda Kalan Bagaloina Lunana Mama Pao Ebasingi Makong Sengdok Zaraga Tamu Nungda Sena Taguna Zaraga Nasai Tungi Lakadaba Punsida Apaba Mangoliba Pibi Nabagi Damakta Makong Tuna Kurum Zagadaba Numini Asigumba Parents Prayer Day Asina Lakwa Sigaloina Tungi Zati Yumbi Rokadaba Mairu Sing Asina Mama Pada Tony Zabaloina Tungi Punsida Apaba Sakutpa Awonba Kunaima Purok Nabagi Wakalonda Sinjabani Nasi Kunai Sida Saksa Yutak Pazaraktre Wangang Sangak Pazaraktre Pija Sakseta Hiram Kuding Magta Tungi Zati Yumbi Rokadaba Mairu Sing Asida Asuki Matik Marai Saitara Pasida Puning the Nunang Poksabalona Sinjabani Huzipagi Martana Atena Bram to Luxury. Honglakliba punsigi lambisida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasiliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. This World Health Day, prioritize your health with Seja Hospitals. Join our free ENT camp from April 7 to 12 at Seja Urban OPD Kisampat. Consult expert ENT specialists from 9 a.m. to 12 noon. Get 15% discount on investigations and 10% on procedures. For more information, call 9362-808-231. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matung na may mutaram nokchari makataba pauda
कुकी सिंगना युम मई थादुना तालकपदगी मोरेदगी लांजेनरक्तुना रिलीफ कैंपता चंगजफम लौदुना लैरिबा मसागी चही 53 रोम तंगारिबा निंथौजम जोटिन किडनी फेल ओइबना इरांग लोइदुना युमदा हंजिनबदा यावबा ngamlaroidra haina mipaina hingli कुकी सिंगना लंदारक्ट्रिंगैदा मोरेदा फार्मेसी फमदुना सेंदाल लंबी थिजरमबना लान लाक्ट्रिंगैदा मसागी अनाबा लायंगबदा थोइदोकना अवाब ओइरमदे अदुबु कुकीना युम अमदि दुकान मई थाकिबदगी हौजिक लांगोल गेम विलेज ता लैबा अल्टरनेट हाउसिंग कॉम्प्लेक्स ता हांगबा रिलीफ कैंप ता लैरिबा निंथौजम जोटिन अमदि सही हुमद्रा रोम सुरबी अपोकपी निंथौजम गोमती नुंगाइफम खंगदना लैरी हिरमस्ता पाउदम अमा हुजी ओइबा अनाबजिना अही नुसिरबा इरमदम मोरेदा मैम हनबदा अही याव फंगोइद्राना इसा पखले दम अगी जाजे होतेन मोरे चंग याहलो युमदर संगन याहलो न मयामना नुसिबिदना होते नुसिबियो मयामना आई जाजे हौजे एखोना लैबा मफम असि लांगोन गेम विलेज ता लैबा अल्टरनेट हाउसिंग कॉम्प्लेक्स ता लैबा रिलीफ कैंप दनी हारिबा रिलीफ कैंप असिदा मरुइना मोरेदगी लांजेनरक्तुना लैबा अखोगी सिनिनाउसिंग लैबा मफमनी अखोय कॉम्प्लेक्स सि यामना निथीजना उरगसु रिलीफ कैंप नि मसाना अवाबा नुंगाइबा मयाम अमा गी मथक्ता अवाब वारीतन हेलब मफमनी अवाबन पिक थनलिकान जिदा रिलीफ कैंप दा लैत्रिंगी ममांगदगी किडनी गी अनाबना मरम ओरकान लायेंदुन लाकपा अदुबु लान असिना मरम ओरकान लायेंग ngambagi pangan punamuk tekpadagi hauji relief camp jida yamna wana lairiba masagi sahi 53 rom tamuk ngariba moredagi ningthaujam joting kawa amana matau kramna awawa khangli loinana mahak imung manungna mahak kidamukta kai tawung ngamgadori prage habigi matangda Istv da thamlako wafamjing myamda thamjage quite fast I rasbi sidi yengmani hamu yengame phagat pangam dawdiga imung tanaraga chaniga chalure hapta ani mu leure adu phawsa angamde नगरे हलागा था अनिमु लेरगा मेटी कुकी इरांग थोले अदुदि आइगी फंगदबो सेन गा लोइना कुकी मांग तान गरे दुकान मै थादो गरे युमजि साब लो तंगाय अदु थादो गरे अदुदि आइगी अना लायंग याम खुदुम थिबो ओसले पैसा अमत लेसरतरे सिना बागि दुकान आइगी थंगनाबनि से अना थादो गरे अदुना लांगे लेबा सेन चेंगी लंबी लोइन मांगरे कुदोंग थिबो नंगा हिदाक चांगनाय चाबा ngamaktare doctor hai dialysis tawga adum lege haibra nuina donor puthokpa ngamagari transplant tawone phai chahi angang oi dialysis tawga ina lege transplant tawji yaro hai doctor yai athuba tawne tawjena hai layang sakti akhoi si laitre mayan yingbidradi nuchibidra mayan yingbiwo agi chaje akhoi gi di sakti emau laitre loin cooking loin yummai loin stadwoktana lantun loin bok thadwoktana loigre adun akhoi gi sakti laitre chaji mayan yingbidradi koiti agi chaji hoten more chang ma yahlo yumdur sangan ma yahlo mayan na nuchibidana nuchibiyo mayan na ai chaje kari emau laitre khoi khangdire tawji upai laitre कोई पुंसी जे कमाइना तौदनो जि लिली केम जि द मयामना चिंग चा खर पिबिरगा पैसा नुंसा खर येम रिंजांना पि लेरगा लेली पुंसी जे आई हुजी ओइबा अनाबजिना आई नुसिरबा इरमदम मोरे मयाम हनबदा आई याव फंगोइद्राना इसा पखले दम पुनियम नुसि अवाबजि कोकने मयामना तिंग पंगबिरगा आई अनाबजि लायंबदा सपोर्ट तौबियो हाइना हाजिरि मयामदा जोतिन अमदि माकी इमुंग मनना जोतिन नायो अनाबा से लायेंग नबुतमुक्ता लान ममांगदि दुकान फमना फार्मेसी फमना ngamna लायेंग थबक तरम एदबु लान असिना मरम ओरकांदा सेंथोक लंबी ओइजरिबा दुकान पनमक मई चावरबा मदि लाइजरिबा युम साब कुइद्रिबा संगाब कुइद्रिबा युम पाव मई चाक मरम ओरकांदा ngасidi लायरबना पत्तलबा हाइबे फिल्म अदि थाक लै रिलीफ कैंप लैन कुकी सिन मई थादोक पिग्रबा मोरे युम अदु नौन सारगा लैब ngамहनबियु हाबसि अपोकपिना म्याम निजर लोइना अनाव जोतिन मसानासु लान असि लोरगा माहौसागी पिसिदा हंजनदना मोरेदा सप्पन अदु हुजिक लैब फिबम असिनदि अनाबनि सम उपसन लानदि लोइब नाइदा सम लाथोकिदना उबु फंगरोइद्रा हायदि निपाद लेहौरि हुजिक लेहाब थाबम अमदि संजय लोइना पगन लेबा इंतगम संजा मितै Istv न्यूज
North AOC da leiba mai pakpi hospital na Cosmopolitan Youth Club Wangkai ga khusamna duna nomagi oiba lemna laing bagi kem ama Wangkai laisram lekai da pangthukre lemna laing bagi kem adu da mai pakpi hospital gi doctor nurse amasung Cosmopolitan Youth Club ki volunteer singna chobo thodang loduna miye kaya da lemna laing bagi khudong saba pikhi ke maduda tongan tongan ba anaba sing leibra haina check tokhi baga loinana masagi nungai taba leiba sing khangdoktuna mathau taba hidak langtak sing su lemna phangan khe mai pakpi hospital gi maikai dagi hauji koiriba Manipur gi phiwa masina sel thongi awaba mapnariba amasung chathok chasinda kudong chadaba singi khallaga lemna laing bagi kemasi pangthokpani masida punna mioi chahum romda tongan ba anaba sing laing baga loinana test makhal kharasu tawduna hidak langtak sing lemna phangan bani haike hojiki thoiba irang phalang thodong wathok mayam sida khoi hospital da chalaga laing bangam da ahal laman leiba mayam dubu akoina lakcharaga makhoi sing dubu yengbiraga hita langtak free da pidana ultrasound log lab test to widana health check up to widana madugi khudong chaba do pi bangam na witam ta khoina kem che senjaraga lakchabani ado senjari ba kem sida khoi gi ama Cosmopolitan su yamna chawa mateng pangbirak hara orau yabirak tuna ngasi gi mai pak na khoi sinba phangjaba se Cosmopolitan Youth Club su yamna Thakatpa Phongdoksari akhoi gi MS agru wangkhai nasu ten house ki pose mayamsi hara ora mateng pangbirak na pibirak pida mutasu hospital gi site ki agru busu hanna thakatpa Phongdoksari Cosmopolitan Club Wangkhai gi secretary Konsam Romesh na mai pakpi hospital na asigumba lemna laing bagi kem ama pangthoktuna mioi kaya da khudong saba pi bagi damak thakatpa Phongdokhe health care mama pangthok pose da makhan maka kaya gi khudong chadaba ana layeng gi khudong chaba mayam ma pibire mokhoi gi staff ni phu ga ma thoi sina angang sing ahan nupi na ha mayam sing gi check up tawa khudong chaba mayam pibire masi gi damak ta mai pakpi maternity and child hospital sung mai staff sing su hang thagat sari loina ngasi gi asigumba free mega health care masi gi special oiba khudong chaba amadi card Shahid wa card si one sahi amagi validity card ni mai pakpi na si sahi amagi pi masidai da khudong chaba pi bising si ataba mamal da test mayam amna to koi khudong chaba pi masimakti yamna laibak phabane aina logji Parliament Wakaf Amendment Act passed Kibagi Mayukta Jiribam da su protest atakre. All Jiribam Muslim Welfare Society, All Jiribam Muslim Economic and Cultural Development Organization Amadi, All Manipur Muslim Organization Coordinating Committee na Anjuman I Ulama I Jiribam na Sinduna Lal Pani Kaithel da Wakan Famadu Chatake. Khongjang aduga mari lenana Anjuman advisor Maulana Ahmad Ali na Handak Parliament pass Kibai Ek adu Yaninda Bagaloinana Lengakna Atubada Handokadavani Miamna Kari Pamlige Haibadu Han Kanglaba Matungda Tabak Paikatpana Afaba Kongtang Oigani Egasi Handokpana Pumna Maki Afaba Oigani Haike 2025 ta work from amendment bill parliament da lok sabha da rajya sabha da pass to ki basi masi gisi hai ribas संविधान की आइन की मपांदा चतपना मरम ओरागा अखोगी मुस्लिम जाति की वक्फगी प्रॉपर्टी पुनमासी मांग खिबगी अकीब लेबना मरम ओरागा अखोगी भारत लेरिबा जाति खुदिंग म कलोइनना हाइरु मुस्लिम जाति असिगी हक असिबु फगमन दोको पीवी वाइदना राज्य सभा दगी पास तो खिबा अमसुंग लोक सभा दगी पास तो खिबा असि पुनमासी की मायोक्ता सुप्रीम कोर्ट ता अखोय मासी की दाबी थांगली अमसुंग मासी तत्तना अखोदमक होनदन थांगतना दुम लाइगनी अखोय मासी की नमदी भावबा नसीगी जिरिबाम लालपानी बाजार दा तिलिबा मिटिन असिसु हाइबा ओफ अमेंडमेंट बिल की खिलाफ ता अखोयना प्रोटेस्ट तोबनी मरमदी अखोयगी ओइबा प्रॉपर्टी सी सोको हेंदन मरम ओरागा मसी अखोयना कंडेम दौरी मसी की अथु मतमदा सरकार ना हाइबा अमेंडमेंट बिल सिबु बातिल तो बिरारगा अखोयगी हानगी ओना रेरीबा संविधान की आर्टिकल 31 की रूल अदि मतुंगिना चढ़न नबगे दमक सरकार देखो अपील नी Learning Tausana Mahi Temple Board LSTB na Sinduna Tha Taruk Chatagada Mitai Puya Wari Libage Certificate Course Haudopagi Thoram Haying Kongbal Ofong Yum Pam the Laiba Sanam Hi Life from the Pang to Kre. Thoramadu Manipuri University of Culture VC Professor Paunam Gunindro LSTB Vice President Bidyapati Senzam Wakalam Jingba MUC Deputy Registrar Dr. Loremam Surjit na Jingba Sarukia K. Tharongamari Lainana LSTB Member Secretary Sivadatana Fungo Kibada Manipur University of Culture da Lighting Sanamahi Gimaramda Tamba Horagani Haibagi Hazab Lade Karigumba Sanamahi Gimaramda Tamba Horaklabadi Mairoi Singna Sanamahi Liningi Akupa Masak Kangfam Oina
Lining Tausana Mahi Temple Board Ta Tongan Tongan Bat Lushang Kaya Linkatunu Thamle, Lushang Singi Manung Dat Mitei Puya Warili Bat Lushang Su Amani, Lushang Asina Sinduna, Nasidagi Hauriba Certificate Course Asida, Mairoi Nupi Ahum Yauna, Punna, Yankai Matoina Saruk Yagani Haike. Kaungam Daba 1999, First MR 1999 Group na Sinduna, Senior Citizens Home Kong Bada Sajibu Kudol Tambagi Tauram Pangto Kre, Kudol Tambagi Tauramadu da 1999 Beski Mahiroi Singna Saruk Yaduna, Nupi Singtagi Oiba Home Oiriba Senior Citizen Home Kong Bada Riba Ima Singim Famda, Firol, Cheng, Hawaii, Alu, Tilo, Tau, Amadi Ate, Polam Kaya Kushinaki, Kudol Tambaga Mari Lenana, Kaungam Draba 1999 member Rustamna, Angamba sel Kaina Duna home the lady ba Ima Sing Sajibu Chera Wagamari Lenana Angamba Kara Kudol Tambani Kaungam Draba 1999 na Tongan ba Tabak Toram Kayasu Ima Manipuri Damak Hotna Zanaba Amata Oina Lefli Hauziki Matamda Manipur the lady ba home Singda Ahal Labagi Chang Hengalak Pagi Kudam lady ba Asimakti Kandok Pumatautai Aikoi Pumna Makna Nomadi Ahal Oira Kadabani Haiba Wakalol Asi Matapumna Makta Ningsing Bamatautai Home the lady ba Ahal Singnasu Isamaki Yum Kanduna Harau Nungaina Lemhoriba Punsi Matekasi Lebiu Haike. Matungdasu sana thana bakatang natabida medical camp gumba masingi koi hachang kai nuai tabo leige haiba sina singba koi medical camp gumba koi mathangda amuhena sinja langjana so koi hona jagani matam gi lakpa koi chahi budingi festival amadi akoi gi chahi budingi laiba koi seju jairau bagi siga mari leinana matam gi oiba akoi dum kudol potsu dum akoi group sina chahi budingi katpa ngamba oijagi haiba se koi masingi akoi na bolnijari Matam Kuina Semdana Layraba Ketchigau Kenbragi Top Dusra Gram Panchayat na Konba Mafam Singi Lambi Semnabagi Keystone na Thabak Paikatpa Amadi Semba Hogalakpaga Kendra Sigi MLA Sek Nurul Hasan na PWD da Hairaga Keystone gi Thabak Thingjilakpasi Laibak Thibani Praja Singna Harawa Pokliba Development ki Thabagasi Thingjilakpa Maramna Kendra Sigi MLA Sek Nurul Hasan Busu Top Dusra Gram Panchayat na Konba Mafam Singda Social Boycott Tauri Haina Lautokre Lambi Semba Thingjilakpagi Matangda Top Dusra Gram Panchayat ki Manungda Leiba Club Amadi Mera Paibi Singi Oiba Mifam Ama Ngasi Top ta Leiba Social Athletic Club ta Pangthoklaba Matungda Warep asi Lauthokibani Miyang Oiba Warep asi Lauraba Matung Tinkiba Miyamna Thabak Sufamda Satuna Keystone gi Lever Amadi Mihu Singh Hanba Yaroi Haina Khambada Natana Gari da Hakatuna Punaba Honaramba Thabak Subagi Polam Kayam Su Gari Dagi Lauthaki Hiramasi gi Matangda Paudamna Duna Mera Paibi Look Ama Oiriba Top Awang Laikai Mahila Mandal gi Secretary Chanamo Ongbi Kunjalatana Afaba Lambi Karino Haiba Masak Khangdana Layraba Matung Lambi asi Sembagi Thabak Keystone Company na Haurakpa asida Miyamna Nungaiba Faunaribani Adubu Ngarang Numidang Pung 13 tabada MLA Nurul Hasan na Keystone na Pakhaliba Thabak asi Thingjilakpadagi Company asigi Miyoi Singh amadi Thabak Subagi Polam Singh Loislaga Punaba Honarakpa asi Miyangi Oina Laibak Thibani Lambi Semliba asida MLA Masagi su Yauribani MLA Masasu Haraufam Thoklibani Masigi Ona Tainabada MLA na atingwa pirakpa haibasi maram chabra chadabra haibadu MLA masana khanthabiu haike lambi asi seme haiduna khoi nungairaga leiriba matang asida khangkhangodana company gi misingna lambi si akoi gi Ketrigau Kendra gi MLA Nur Hasan masamangna tawraga department da sumaina lambi sembase lepu haiduna pungra mathoi khara helakpasida akoi gi company gi misingsina takpire hariba lambi si semba matamda akoi gi honorable MLA na gari maram gi thingbiri bano masi maram chabra chadabra haibadu mahak masamangna khanbiro semiba lambi asida athingba piraiba honorable MLA oiriba Sheikh Nurul Hasan masamakse akoi gi Top Dusra Gram Panchayat tagi kudak tagi ngasi tagi hauna akoi boycott taujare Handloom Expo na Relief Camp tagi puthokpa Handloom Handicraft ki polam sing yon phampi bata natana furup singi customary ga mari leina ba fi atianma matamda sendong leina yon bangamale haina fisabi amasung khucha haibi singna phongdorakle Mars thagi tang kuntra dagi Relief Camp to leiba singna puthokpa Handloom amasung Handicraft ki polam sing utpa stall humpuna taruk yaduna gem hall da zatarakiba State Handloom Expo ngasiloshin kre Manipur Handloom and Handicraft Development Corporation Limited na sinduna zatarakiba State Handloom Expo Bagi Thoram ngasi pangthokibada Weaver Service Center gi Deputy Director Priya Darshni Daripa Manipur Handloom and Handicraft Development Corporation Limited ki Deputy Director TS Basanta Singh Imphal West District ki Project Manager L Dashumati State Awardee A Anita Devi na thorong ki athoiba mithunglen sing oina saruk yakhe
State Handloom Expo da saruk yakiba Mahabali Kabui Kuldagi Martha Pamaina Expo asida Kabui Furuki customary ka mari leinaba polam sing yon bani polam singa si nupa amasung nupi anina sijinaba polam makhal sing yauri hairiba polam singa si lanai oina yon bada sitpagi changa nimit kharani mela phamba asida yaubada yon baga sitpagi changa si mela ni heli nimit khara asida lupale sing ni furongi polam yon bangamle Expo sinba sina fi sajari bas singbu mafam chana yon bagi mafam amadi pibiri state manung khaktan natana mapalam da pangthokpa mela singda su saruk yaningi masina aikoi gi oiba fi sing asi mapan gi mida khangan ba amasung yon bagi khudong saba pigani thajai Directorate of Handloom and Textiles ka tanaraga mapan da pangthokpa mela da saruk yanaba thaurang tauri haike ꯑꯩꯈꯣꯏꯅ ꯑꯇꯩ ꯑꯇꯩꯗ ꯄꯨꯔꯒ ꯌꯣꯟꯕ ꯆꯠꯄ ꯉꯝꯗꯕꯅꯤꯅ ꯗꯨꯀꯥꯟꯗꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤ ꯌꯥꯝ ꯂꯥꯛꯇꯕꯅꯤꯅ ꯃꯦꯂꯥ ꯍꯥꯏꯔꯗꯤ ꯈꯤꯇꯪ ꯁꯦꯟꯇꯔꯁꯨ ꯑꯣꯏꯕ GM ꯍꯣꯜꯁꯦ ꯑꯗꯨꯅ ꯈꯔ ꯅꯨꯡꯉꯥꯏ. May I take this opportunity to request the state government to give a platform outside of Manipur as well outside of India. ꯑꯩꯈꯣꯏꯒꯤ customꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ the beautiful and rich culture traditionalꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ expose ꯇꯧꯕ ꯉꯝꯅꯕ Pame, Maramdi, the world is very small, the global village or Rabanina, metropolitan city, Gumbada, Torga, Ekogi, Pazakraba, rich culture products Miamsi, exposed to Bangamadi, Hena Nungagani Hana Kale. Fogokchau ikai dagi kuki militant singna landarak padagi lanjilak laga hauzikna moirang thangjing sindam sanglenda leiba konthokja monikana expo sida relief camp asida leiba inmate singna sem sajaraga puthokpa handloom amasung handicraft ki polam sing yole Manipur Handloom and Handicraft Development Corporation Limited na bibi khiba training sing adugi matengna polam sing asi saraga yonma ngamhalle Mamangda relief camp ta leiba singna sem saba polam lambi da thoklaga yolambani adubu sitabadagi Paisilaga Thambana Kanaba Ifang Pangnamde. Adu Manipur Handloom and Handicraft Development Corporation Limited na Hauzikti Kanaba Pangduna Imung Manung Pubada Mateng Oibangam Hale Mela Asidasu stall Pibiraga Chatok Jashingi sales su Pibiraga Yonba Asida Numit Kara Asida Lupalising Yang Kairom Yon Mangamle Aikoi Lambi the Taraga Yonba Asinuaite Makataba Mela Singdasu Relief Camp to Labor Singna Semjas Hazaba Polam Yonbagi Kudung Saba Pibiu Hena Apaba Peace Haraga Putok Pangamnaba Training Supina Basinbiu Haike ꯑꯩꯈꯣꯏꯒꯤ ꯀꯦꯝꯗ ꯁꯥꯕꯅꯦꯕ ꯑꯩꯈꯣꯏꯅ ꯁꯥꯖꯕꯒꯩ ꯄꯨꯖꯔꯦ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯐꯝꯍꯟꯕꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯕꯤ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯚꯔꯥꯁꯨ ꯄꯤꯕꯤꯔꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯟꯁꯤꯡꯁꯦ ꯃꯣꯏꯅꯁꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩꯈꯣꯏ ꯄꯣꯠꯆꯩꯁꯨ ꯃꯌꯥꯝ ꯂꯩꯕꯤꯔꯦ ꯑꯩꯈꯣꯏ ꯃꯇꯨꯡꯗꯅꯦ ꯃꯦꯂꯥ ꯑꯗꯨꯝ ꯇꯧꯕꯗ ꯑꯩꯈꯣꯏ ꯌꯥꯎꯖꯒꯦ ꯂꯝꯕꯤꯗ ꯌꯣꯟꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯑꯩꯈꯣꯏꯗ ꯅꯥꯇꯩ ꯆꯥꯗꯦ ꯈꯨꯗꯣꯡ ꯆꯥꯖꯗꯦ ꯑꯗꯣ ꯃꯦꯂꯥꯗ ꯁꯨꯃꯥꯏꯅ ꯐꯝꯕ ꯌꯣꯟꯕꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯑꯦ Miyamna khanba miut sing leina popular government ama sembagi mahutta matam sangna PR thamjinba si democracy gi wahan thok manghan bani haujiklam damasida thamliba PR asidi mamit udraba makhong teklaba PR ama gumle haina Shiv Sena Manipur State Unit ki President Moirangthem Tombina phongdokre Babu Parada laiba party asigi office ta pangthokiba pawgi mifam amada wafam asi phongdokladuna makna malemgi oina khwairigi chawba democracy chatpa Laibak ni Hairiba, India Gumba, Federal Structure Laibak Amada, Miyangi Mihutna Government Semhandana, Thamba Haibasi, Miyangi Democratic Right Adubu, Kongkong Bani. Handak Center na Manipur Thamliba PR Sidi Kanglup Aniki Marakta, Tangdu Laitaba, Hanzilaknaba, Thamkiba PR ni Haina, Shiv Senana Lawi Adubu, Tha Ani Helaklaba Asifawada Manipur Giching Amadi Tampakim from Singda, President Rule Asina, Mayek Tokpa, Tabak Amata Fawba, Tawangam Lady. Landamasida Ing Tapa Puraknaba, India Home Minister Amit Shah amadi Manipur gi Governor Ajay Kumar Bhalana kuki amadi maitai animakta khulai pikhalaknaba wafam thamke wafam adubu ikai khumnaba utladuna maitai nadi masing yamlaba kuchu khulai kaya surrender tawkre adubu laibak thibadi Governor amadi Home Minister na thamkiba wafam adubu phongna singnaduna kuki khulai paiba sing amadi kuki CSO singna khulai amata piroi haina phongdora kibalai khrabani maduta sunnatana Home Minister Amit Shah na Manipur gi chingi lam phauduna chaliba National Highway singda free movement lehangadabani haina mamangi tang nipanda lauthokrabasu ngasi fawba wafam adu ngasi fawba thabakta onthokpa ngamdana leire Manipur da present rule thamliba asi tampak khaktadara singda di present rule chalaiba ngamdrabra haibasi hangba yaba wahangni singtam haiduna khaidoklaga nakal amatagi oiba miyengda center na chathariba
Tabagasi politics asi lepiu natrabadi inkhalakliba nahasingi wakhalda sentiment soltuna anti-national oiba wakalol fawba lakloi haninga leite Myanmar dagi changnakpa proxy militia kharaga Indian force singa manaraga iramdamasi machet thugainaba honabiganu haike. Government से BJP government ने सेंटर जो BJP government ने होगी वो तांगनी पांडा free movement तो होने न लाउथो की बनी गशी वो तो थबो इन उन्थो पंगम देव मारा मदरा 1949 दगी ना होशिक फोबा 2025 फोक्स इज़ा सही मुद्रा का तरुक शुरे ऐकोई ना इंडिया दा मर्स तो होशे गशी वो की मनुंदा मणिपुर की मियाम ना नुंगा इतबा थबो खुदिंग मा खल्लगा सेंटर द लाख गवर्नमेंट तौदना लाए मरमदरा हुजिक अखोई शिवसेना अमदि मियाम को लेना मजर एग्रीमेंट दो हंगत ने येंग मम संगे फ्री मूवमेंट जु बीजेपी ने थमनी अदु लौथुए ना क्रेडिट लौबुसु बीजेपी ने तौबनी कई कांदगे से हाइदोगा हुजिक मोरेदा मैतै की वोटर्स अब ते याउद्रे कनाना सिलिनो अदु 996 विलेज कुछ वो स्टेट गवर्नमेंट रिकॉग्नाइज तौनो बहाई सिबो खुन समापन का मौदा तौर सिबो करमाइन तौनो हिंगल नो से सुशानपुर दा 70% 80% अधिक काबुपीदा 80% 70% अदो सवाइन तौना मोरेदा 150% सिबो अखोई की लम पिक्रब लम 23,000 स्क्वायर किलोमीटर सजदा करी दोगे हाइदना अखोई की करमाइना लेंगा केंद्र तौरिनो Manipur yauna tongan ba state singda heart attack na naba migi masing hengalakliba asibu thingnana ba Sky Hospital Heart Attack Treatment Center da Pukhatpira or Natraga Manak Nakpa Hospital Singda Laying Sathabu Haina Sky Hospital Managing Director Dr. Shamkishore Laikang Gomna Fundurakle Wafamasinga se Rims Rotale by Sky Hospital da Pangtukiba Pawgimi from Amada Heart Attack na Nara ba Mio Sing Karam na Layangani Amadi Laina Sidagi Karam na Ngakukani Haibasiki Matangda Director Shamkishore Makata na Fundukibada English Singani Taruktagi Heart Attack na Nara ba Mio Sing Sky Hospital da Layang Bahurake Laina Asina Nara ba Mio Kaya Handak Chahi Asida Layang Bak Ngamdana Laikitaba Kaya Nare heart ke anaba asi narakpa horakpada khanghodana oningba fawba yet thangba lengjum narakpa amadi lengbal chiglakpa thengnarabadi athuba matamda manaknakpa hospital singda pukatuna Dr. Singatanabiu American Journal of Clinical and Cardiovascular Intervention ge report ki matungina heart attack na sokanduna hingliba anaba kaya Sky Hospital na athuba matamda heart attack asi karamna naba horai haiba khangdoktuna ningthina layeng chathaduna thabak chathare loinana malemgi oina heart attack na sokalaba migi masing asi India gi oirasu nomo gi masing hengalakle mioi ama heart attack tawrakpagi chingnaba leirabadi Heart Attack Treatment Center of Sky Hospital da pupiro amadi manaknakpa hospital singda pukatuna mamal yamlaba punsibu heart attack tagi kannaba hotnabiu Sky Hospital asida heart attack na naraba mioi sing ningthina treatment tawbagi thabak chathari miyamna anaba sing asibu matam chana pubirakta batarabadi anaba adu khudong thiba nangba yai phongdokhe. Patients with heart attack treated at Sky Hospital has been found to be higher than the global average survival rate. In this dedicated heart attack treatment center of Sky Hospital, which started in 2016 in line with British standard, in UK, in London, there are heart attack centers like ours, and then the treatment is very quick, diagnosis is very quick, and the treatment is very quick. So is this increase in survival. So that was started in 2016, and since that time the survival of patients with heart attack at Sky Hospital is higher. We didn't realize until we have just published this data, and then the American have accepted it and acknowledged. So our hard work has not gone undetected. Patients with heart attack should be diagnosed accurately, very quickly, within 5 minutes. That is as per the records published all over the world, available across the world over the internet. How do we help patients to diagnose, treat, to start the treatment as soon as possible? Awareness of the changi. Tangkul katamnau long dana Manjuri University TKLDMU na sinduna academic odyssey thoram ama ngasi Jawaharlal Nehru Dance Academy Auditorium da pangthokre scholarship and the stewardship haiba hiramasida pangthokiba thoram aduda Manipur lenga ki tourism director Puja Ilangbam subdivisional officer Ukrul Daringam Kamai Indira Gandhi International Tribal University Professor Ngalengam Ngalungna atheba methungnen sing oike loinana thoramasi sarukam oina tongan ba cultural items sing jutke tourism director Puja Ilangbamna pangthokliba asigi event asina haurakliba mairoi singda culture event yauna tongan ba topic kaya da kanaba kaya pi han batanatana punna sogatmina changi masida
Laiminariba Furup Maselgi Marakta Amaga interaction Tauraga, Anova Manipur Ama Sembada, Anova Youth Leadership Puraknaba Lambi Ama Oiregani, Nasigi event Sina Tunglam Chatta Yamna Maru Oiba event Amani Haibo from Sing Funduke. अखोगी स्कॉलरसिंग सिना अपकमिंग अंगांग सिंग लाकपा स्टूडेंट्स म्याम से इंस्पायर तौनबा अदुगा मोइदा कल्चरल इवेंट्स म्याम परफॉर्म तौरगा थगत चनबा अदुगा सपोर्ट तौबिनबगी इवेंट्स नि ngasi इवेंट्स यामना मरु ओइबा यामना थगत चनिंगाई नि नसु खनजै कइगिनो द अंगांग सिंग होरइबा अखोई मणिपुर गी क्या हाइता डाइवर्स ट्राइब्स म्याम से अखोई इम्फाल द लागा ngasi यामना फवा यूनिवर्सिटीज म्याम द तमगेना लाकचबा म्याम से मोइबु सोगत Maru Ebony, Aduga Moina Kwigi, new generation of leaders Miam Putoraktini, Adugi Kwigi, Manipuri diverse or tribes Miam, other communities Miam se Punsa Laga, unity in diversity, see Aquina Sagat Kadabani, Aduga. Every community ki mogi unique oiba characteristics, unique oiba mogi cultural oiba the society ki bhaza ba unique pot me हमसे कोई ना खंगना रगा awareness पूरा गा कोई communities में हमसे interact तो हलगा कमाई ने है ना develop तो गदगे कमाई ने है ना चौखट में नगदगे है ना खन बगी मतांग नी है ना खन से कोई की communities में हमसे कोई अंगांग सिंह में हमसे पुनः participate तो रगा अनौबा मणिपुर अनौबा leadership अनौबा youth में हम है ना भावों ने पूरा कनी ना Sigi events in a Onkenasu, Mayamgi Panaba, Porakaninasu, Kanze. Kundrakum the Laiba, Naurem Birhari College, Naurem Birhari College, Indian Red Cross Society, Imphal East District Branch, Association of Voluntary Blood Donors, Manipur, Amadi, Rimski Department of Transfusion, Medicine Gakusamnaduna, Awareness Program, Voluntary Blood Donation Campaign to Cray. Maduda College Asigi Ozamadi Mahiro Yankairom na EPK, Tarongamari Ledana, Association of Voluntary Blood Donors, Manipur Treasurer, Sarangtem Kumar Jitna, College Asida Numit Ninigi Oina, EP Bagi Awareness Kaluinana, EP Bagi Tharomasi Pangtukpani, how Kiba April Mapanda Awareness Program Pangtukla Matung Dak Nasi, EP Bagi Tharom Sinbani, Makatana, Atopam Singdasu, Sinkigani Haike. Numit humni akhoi thanga na numit humni ma akhoi kem sidabani masida akhoi ki anakuda leiba miyosing asu hariba de sing asida de 13 namdi 14 gi sida koi lakpiduna akhoi ki kathok unasi Naurem Birhari College ki oza Dr. Haubizam Chalambana leiba ki luraba tanfamasida aso open yarakpada I gi tangai fadaba lakku matamda Iwat pagi awaba mayok na bagi pau tuina take mioy amana unit ama pibada mioy hongi punsi kan ba yabana gi tangai fadaba leiba mioy singda angama mateng pangba oina tharomasi sinbani haike Harokadoriba na yarokpa matamda kannana bagi na takuda pudaki oina thubugi oina darkar orapa matamda ekoi Iwatna thamna bagi da makta ekoina akoina blood donation ke masi sinjabani Dr. Bimrao Ramji Ambedkar gi mapok tumit kamari lainana Nehru Yuba Kendra Sangathana NSS NCC Bharat Scout and Guide ka khusamnaduna Padya Yatra ngasi Imphal da pangthokre khongjat aduda Nehru Yuba Kendra College amasung School singi NSS Bharat Volunteer amasung atei lanai myu kyan sarukya ke tharom aduda ADC Imphal West ke Jadumanina Kangla gi nokchup thangba sana thongdagi lamtha duna nite pachutek phawba chatlaga BT Park Solution ke Thangmabani Sigi MLK Joy Kishanna Paumi Sokpana Bada Mateng Pangbagi Manung Channa Haukiba Tangtara that Lambigi Kudong Tiba Tautok Nungtigi Pongba Pau Se Ichel Express Ki Paumi Wahengbam Bikram Makut Soktuna Jenimski Ortho Wat that Layang Libasi that Mateng Oinaba Thangmabani Sigi MLK Joy Kishanna Anaba Hangbaga Luinana Selgi Mateng Pangkre Kangla Laikul Hutpagi Laithau Thoram Kanglai Kanglagi Men Surung Dagasi Pangtokre Hari Laithau Thoramasi Ivudo Pakang Banat Lairol Nunglol da Koina Chatluraga Kangla Men da Hanjilak Pada Namu Pong Taibang Mioy Basingna Haikat Laikatuna Tamduna Yaifa Thaujal Nibani Thoramadu Salai Taret Ki Mapari Mamom Singna Thongni Zakibaga Luinana Men Surung da Aseng Basana Konyai Lupa Konyai Katuna Lebak Ningtau Amadi Lebak Yaifanaba Yegna Badagi Ngaktukna Basu Thongniki Thoramasida Angom Ningtau Angom Poiriton Pamnaiba Sing Amadi Amaiba Amaibi Pena Asaiba Amadi Miyamna Saruk Yaki Hari
IRA Finance amasung Birla Emporium gi mapu yumnam irabantana mahaki company tawriba aran ahui sing asi Manipur da lairiba ningtam lalolup singda taisinduna masa kanjanaba khonaba amasung thaidoknaba khonariba asi laibak thibani haina KCP taibang manba group ki cherol aman hairi aina thingraba lalolup asigi publicity secretary Hongnang Thaba Maitaina Thadorok Pacherol Amana Yumnam Irabantana IRA Finance Amadi Birla Emporium gi Maikum Uptuna Lamdamasida Lady Batsam Zaraba Micham Miam Dagi Mahaki Kuchabi Karaga Manaraga Achoba Senfam Kaya Kongatuna Miambu Tha Amada Chada Manga Interest Bigani Amasung Mahaki Company Asi Corporate Identification Number CIN Pairaba Luinana RVI gi license ki process forward tawduna company gi startup project contract gi mathakta paikhaliba company amani haina miyam da namthak tawduna haukiba English ngani taramapal dagi hauduna miyam dagi sel kaya khongatpa company amani haibasi thijinba matamda mayek sengna khangbangamle Irabantana April Nipan da KCP Taibangan ba group na lupa crore taragi senfam lut tawkre haiba wafam ama media gi khutangda aranba pau ama thadorakliba adu yamna laibak thibani yumpham yaudaba wafam putoktuna lupu mingsat thinaba honariba asi khudaktagi lepkadabani Irabantana numit mangani gi manungda chapsaba asemga wafam sing miyamda sengdoraktaba tarabadi maduda thorakpa afafata masana pujagadabani hairi Hauzi Manipur gi fam kaya da huina chikpadagi revis leina sandorakliba asidagi kharta oirabasu ngakthokpa ngamnabagi pandamda ngasi Bisnupur district ki manungchana leiriba kwakta sandhong makha lekai da leiba physically challenged person amasu oiriba oinam atangbana angamba thodang lauduna ngasi kwakta sandhong makha lekai da kwakta veterinary department ki official amasung staff kaya ga loinana yum da changduna huida anti revis amasung sanda FMG na chingba hidak sing kapthokre punna hui nifumari amasung san kuntrada hidak kapthoke Nongwibung Pung Makongda anti-rabies vaccine kaptokre Directorate of Veterinary and Animal Husbandry Director Gimieng Makada District Veterinary Office in Falis na Eastern Students Club Nongwibung Pung Makong ga khosam naduna pangthoki by anti-rabies vaccination drive aduda club asina konba amasung manak nakpada leiba lekai singi yum da yokna ba hui amasung hodong singda anti-rabies vaccine kapthoki hairi Hui amadi hodong da sandorak palaina singdagi ngakthokna ba Netaji Memorial Club Khurai Kongpalna sinduna ngasi nomagi oiba anti-rabies vaccination program ama Kongpal Thongkhong da leiba club ki sangnena pangthokre club asina district veterinary officer Infalis ka khusabnaraga pangthokki ba hida kapthokpagi thoramaduda club asina konba Kongpal Ningthobung leikai Laishram leikai Sajor leikai Chingangom leikai amadi akoiba da leiba mafam singdagi purakpa hui hodong sing anti-rabies ki hidak sing kapthokke vaccination program adugi matangda Netaji Memorial Club Khurai Kongpal gi President Ramananda Sairem Chana hui amadi hodong da leina makhal ama sandoraktuna miyoibada akiba pirakliba asidagi ngakthoknaba club asina District Veterinary Office Infal iska khusabnaduna hidak kapthokpagi thabak asi chathabadi saurakna hui amadi hodong chahumrom da anti-rabies ki hidak kapthokle haike Netaji Memorial Club Khurai Kongpal amadi District Veterinary Officer Infal iska khusabnadaraga lekai mari kaibudi Kongpal Laishram lekai Sajol lekai Chingangom lekai amadi Ningthobung lekai ki vaccination program pangthok sabani ai vaccination program asi primary site ki dose chahum ubirai dose chamagi matakta kare nasu kaapna ba mathakar kaapna ba kona jari ariba vaccination program simbi bigina makta veterinary officer ai United Youth Club Largingwam Lekaina District Veterinary Office in Falis ka khusabnaraga ngasi nomagi oiba anti-rabies vaccination program pangthokre United Youth Club Largingwam Lekai da pangthoki by anti-rabies vaccination program aduda yumda loiba hui hodong chama henbada anti-rabies vaccine kapthoki anti-rabies vaccination program asi pangthokpagi Matang da United Youth Club Largingwam Lekai General Secretary Ghanar Sham Leitan Themna hauji Manipur da hui hodong da rabies leina kaya naraktuna huina chikpadagi mi fawba siba yaunarakpa sida section thorang lokatpa oina anti-rabies vaccination program asi pangthokpani United Youth Club Largingwam Lekai gi oina di program asi chahi khudingi leptana pangthoktuna lakli haike Menona ngasi kape anti-rabies vaccine kapthokja jik Manipur da kogi hui hodong da kogi nagi leina mayam sandorokpadagi Nungone
थोपती असीना यावपती अखोना मसी सही मगे होइना कोइना इंटेलिजेंस स्पेशल प्रोग्राम से सिंधे यादव के कोइना मेटेरियल्स क्लासना डिस्ट्रिक्ट वेटरनरी डिपार्टमेंट सिंग सिवो कोइ यूनाइटेड क्लास की माकेरी थावो पुंसे हौजिक मरोइबा पाव अमो अपुनबना पांगलनी अखोइगी हाइबसिदा पीपल्स कन्वेंशन पांगथोख्रे अमदी आइन कायना संगसिलकलिबा मिटोप सिग्नल लमदम सिगी यलोमी सिंगदा किनिंगाय ओइबा फिबम अमा यौरकले हाइना इंडिजिनस पीपल्स फोरम मणिपुर न फोंदोक्ले जे फावगी ओइना दि आईएसटी न पेजर पाव मता सलेक्शन जरे मियंग ताबिरिबा सिंगबम कहन्ना खुरुम जरे